Manipur Da Ahanba Oina Jnims Institute of Medical Sciences Jnims Imphal da Tele Icu hub ama Hangdokhre Manipur ge Chief Minister Biren Singh ngarang haidaba Tele Icu hub loinina ICU ward ki famung tara leba amasu Hangdokhre haidaba Tele Icu hub asina tongan ba district hospital sing amade Tele Icu hub leba atai hospital sing da akhanaba doctor sing gi marakta pau fauna ba ngamhalagane ngarang gi thoramatu de saru kya ki ba CM Biren ha kibada Tele Icu sigi matengna tongan ba district sing da leba lying sang sing da akanaba doctor sing walakpada mating pangba ngamhalagane hailiba Tele ICU hub asi semgat na ba khonabada thamgadawiba afaba khutsu khulai leibada compromise tawre makhatana ma haikibada ana lying gi sinfam da thabak tawriba khudingmakna makhoi gi awada pa kudong chada ba sing government asida khangan biu tawbadabu ana lying badadi ayat apan pivigano masigi mathakta government asina state asi khakki oiba masagi oiba aims ki thakta cancer hospital ma loinina nupi oibi singi angang unabagi akhanaba maternity hospital ama thamna ba khonari haina Biren makata ke less equina professionalism si gi daida equina focus be the bawa committed with the bawa of our society for bungama but not only doctors, every profession, we politicians also hana equina leramba concept atuta dum mai ko step dor ka lera de ko yaro life of ngai ba change de da ko Shut me up. Aduna corruption mutha chehara gadi ai sada ge hoda me ai sada ga ai na sum ka sar ga nang log nu nei log ne dia ro ai honorable mayam dai doina ai kalik mayam ai tawingang di kari gi amat ai koi to gom se to ga prajana bhota paisa lodi si kamai to si ge ai na madu meeting na phane ang ang se pahan na handi madu kamai to si ge na khani khanari koi jam ban Manipur choba change ama corruption free, drug free, aduga mute mini like the symptom difference like the I quite amateur state adu yama developed state